RIMS Hospital da angang unabada leikhidrabi Lilong Chojingdagi Chingsubam Ongbi Nongthombam Ningol Manju Devi chahi 35 Mapuraiba CH Nirangi MCSC gi achumba wayel fanghallu haina ngasi Thobal Mela Ground da wakat mifam famduna khongjang changsinkhre. Thobal sabal tongmagi mayra paibi singna sinduna pangthokiba wakat mifam aduda saruk yakiba leikhidrabi gi machi Nongthombam Ningol Thokchomangbi Ranjitana fongdorakpada Mahaki Manau Nupigi MCSC yamna pende Mahaki Manau Nupi asi tha asegi kunda nungthilda operation tawduna angang unaki manungda afamba leire amuk hanna operation tawraga angang khawlok thoktaba yararoi haiduna numit asigi numidang wairamda amuk hanna operation tawki yamna laibak thibadi operation tawraba matungda fibam lusilakpadagi tha asigi kunmathoi gi ayuk pung 3:30 tabada leikidabani Misi asi doktor gi asoibadagi leikidabani asigumba thawdogasi makhatana thoktanaba misi asigi achumba wayel tawbiduna mara leibasing ain gi oiba matik chaba chairak pibiyu haina mari leinaba singi pukning chingsilakhi wakat mifamadu da saruk yakiba seva club sabal tungbagi vice president sanasam subasandrana fongdorakpada manju gi misi asi akan mamawangda condemn tawi makhatana asigumba thawong asi matungda thoktanaba RIMS hospital gi doctor sing authority singna akan mamityeng changfam thoi lamdam asida lairiba CSO sing loop singnasu asigumba laibak thiba thawong asi matungda thoktanaba achumba wayel fangnaba amata oina hotnaminasi haina sumahakna appeal tawki mahakna makhatana hai manjugi misi asiga mari lenena GA sina lawrakpa warep amadi changsilakpa khongjang khudingmakta sabal tongbagi miyamna saugatkani manipurda lairiba CSO sing amadi miyamna su saugatpiu haiba wafamsu fongdokhi section gedabani loinana koi namnam sigi miyamna koi da thajariba laita laire singi adugumba hospital oiriba RIMS da singba hospital singda doctor singda masagi maranagi tongan ba clinic sing masa masagi mimda leiba diagnostic center singda tongan ba senda lambi oina ana layang satharo matungda RIMS ta supnagi maming khaktegi ana layang tauba makagi magi makha thaba junior singda thado kandaida yamna mamutana khangba yodriba junior singda thado kandaida sumba patient singda awana tahanba thawai mangan bagi thongse masi miyamna condemn tawum thui masugumba thong sing se makatana lamdam sida thoktanaba lamdam sigi miyamna punna thingnaminaba masangi RIMS gi thong sing se thokminaba sangi abadu masigi wakat mifam masiga mari lena press media gi sinau singda thamjari loinana makhoigi section da basing aduna lamdam sigi nuksiraba mamal yamlaba thawai kya mangibni asugumba thawdok sing se makhatana thoktanaba lamdam sida leiriba miyam civil society tongan balup sing punna sanction minaduna lamdam sida leiriba ana layang sang khudingmak doctor khudingmak asumba lambida asumba thawong thawda aduga patient sing bu thawai haksang yauna yengba amadi ana singi punsibu kai kumnaba mamal leina layang pathap sathanaba koi philap longin no matam oire habdine doctor aina seba oina leira bane magi mawong ya yam no magi kuji ya pende ai pende mana operation laga inthore ga wada thamera me adu moina inthora matung juda moina check up tawbira me ha bada adu wafam kari mu hairam de patam da akoi yungi mi ngai jo amu handre moina check up tawbira kai hairam de aduga mathang amuk mu check up la ame adu kari mu hairam de aduga mathang da mu check up la ai toi na check up la ko matam da moina angona saurame nang seba haite muche nang seba haite moina saujana raga nanu bije asana kangi magi doctor ga nang na ba wada puthok ya na moina puthok ki bane aduga moina matam da ko chen chen re i ka ta re adege oxygen ha ko matung da ani su boina operation tawgena haire adu yungi mi ko rondai matam da khatari moina haire ba mama da ngali ngai haire poiram bo ta di aina yungi mi ko raga kuchin chelam ga taro moi dra da bachin magi asoi bane adu moina cheba ai ngon da tai nai cheba moi cheba ai ti moina ai ngon da tai nai nana cheba ta suari nana chai ni moina ai ngon da tai nai mai ga asoi ba di hai di moi asoi ba di kupsala thami adu moina sona ga da putok piraga oxygen ha sona ga moina angang khawde lang thok da ya aroi haraga oxygen tawje soi tawana magi ba ga ai ga da soi tawan bane
ꯑꯗꯨꯒ ꯁꯣꯏ ꯇꯧꯔ ꯃꯇꯨꯡꯗ ꯑꯉꯥꯡ ꯈꯥꯎꯁꯦ ꯂꯧꯊꯣꯛꯑꯁꯦꯅ ꯍꯥꯏꯔꯦ ꯑꯗ ꯑꯉꯥꯡ ꯈꯥꯎꯁꯦ ꯑꯗꯨ ꯍꯥꯏꯔ ꯃꯇꯨꯡꯁꯤꯗ ꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯦ ꯊꯨꯡꯉꯛꯑꯦ ꯑꯗ ꯑꯣꯄꯔꯦꯁꯟꯁꯦ ꯂꯣꯏꯔ ꯃꯇꯨꯡꯗ ꯃꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯨꯝ ꯑꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯗꯕꯗꯤ ꯃꯣꯏꯅ ꯑꯩꯅ ꯁꯤ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯁꯦ ꯍꯪꯕ ꯃꯇꯝꯗ 24 ꯑꯋꯥꯔ ꯃꯇꯨꯡꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯌꯥꯏ ꯌꯦꯡꯁꯦ ICUꯗ ꯊꯝꯁꯦ ꯍꯥꯏꯔꯒ ICUꯗ ꯄꯨꯁꯟꯕꯅꯦ ꯃꯣꯏꯅ ICU ꯃꯅꯨꯡꯗ ꯄꯨꯁꯟꯕ ꯀꯥꯟꯗꯁꯨ ꯃꯉꯥ ꯒ꯭ꯌꯥꯟ ꯁꯨꯛꯇꯥ ꯇꯥꯗꯦ ꯑꯗꯨꯝ ꯑꯗ ICU ꯃꯅꯨꯡꯗ ꯁꯦꯕꯥ ꯇꯧꯅꯕ ꯅꯨꯄꯤ ꯑꯃ ꯆꯪꯉꯣ ꯍꯥꯏꯕꯗ ꯃꯣꯏꯅ ꯑꯩꯁꯦ ꯑꯣꯏꯅ ꯆꯪꯉꯦ ꯆꯪꯉ ꯃꯇꯨꯡꯗ ꯃꯣꯏ ꯃꯁꯥꯁꯦ ꯕꯪ 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 ꯁꯥꯒꯠꯂꯦ ꯂꯥꯏꯕꯛꯀ ꯃꯁꯥꯒꯤ ꯈꯧꯔꯤꯁꯤꯒ ꯑꯗꯒꯤ ꯁꯦꯒꯥꯒꯁꯦ ꯁꯥꯒꯠꯂꯦ ꯁꯤꯁꯦ ꯇꯩꯊꯣꯛꯄꯤꯌꯨꯅ ꯍꯥꯏꯔꯣ ꯑꯩꯅ ꯁꯨꯝ ꯇꯩꯊꯣꯛꯑꯦ ꯁꯥꯒꯠꯂꯦꯅ ꯒ꯭ꯌꯥꯟꯗꯤ ꯇꯥꯗꯦ ꯃꯁꯥꯁꯦ ꯑꯗꯨꯒ ꯃꯇꯨꯡꯁꯤꯗ ꯃꯣꯏꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯃꯌꯥꯝ ꯊꯥꯔ ꯃꯇꯨꯡꯁꯤꯗ ꯄꯨꯡ ꯕꯥꯔꯣꯒꯤ ꯃꯌꯥꯃꯨꯛꯇꯤ ꯃꯥꯒꯤ ꯃꯤꯍꯨꯟ ꯆꯣꯡꯕꯒꯤ ꯆꯥꯡ ꯑꯗꯒꯤ ꯃꯁꯥꯒꯤ BP ꯂꯣꯏꯕꯒꯤ ꯆꯥꯡꯁꯦ ꯑꯃꯨꯛ ꯅꯦꯝꯊ ꯑꯃꯨꯛ ꯍꯟꯀꯠ ꯇꯧꯔꯒ ꯌꯥꯝ ꯍꯦꯟꯅ ꯁꯣꯛꯆꯟꯕ ꯑꯣꯏꯗ꯭ꯔꯤ ꯕꯥꯔꯣ ꯃꯃꯥꯡꯁꯦ ꯕꯥꯔꯣ ꯃꯇꯨꯡꯗꯒꯤꯗꯤ ꯁꯨꯝ ꯃꯥꯒꯤ BPꯒ ꯍꯥꯔꯠꯀꯤ ꯃꯤꯍꯨꯟꯁꯤꯒꯗꯤ ꯆꯥꯡꯁꯦ ꯁꯨꯝ ꯅꯦꯝꯊꯔꯛꯄꯗꯤ ꯃꯥꯁꯦ ꯂꯥꯁꯇ ꯌꯥꯔꯣꯏ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯗꯥꯛꯇꯔ ꯄꯤꯇꯝꯁꯦ ꯆꯪꯉꯛꯄꯅꯤ ꯄꯤꯇꯝꯁꯤꯗ ꯑꯩꯅ ꯆꯪꯉꯛꯄꯗ ꯑꯩꯅ ꯍꯪꯉꯦ ꯁꯥꯔ ꯑꯩ ꯏꯅꯥꯎꯒꯤ ꯐꯤꯕꯝꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯁꯥꯔ ꯑꯩ ꯏꯅꯥꯎꯒꯤ ꯄꯨꯟꯁꯤꯁꯦ ꯑꯃꯨꯛꯇ ꯀꯪꯃꯤꯟꯅꯁꯤ ꯁꯥꯔ ꯑꯩꯅ ꯍꯥꯏꯕꯅꯦꯕ ꯍꯣꯏ ꯃꯥꯅ ꯍꯥꯏ ꯅꯣꯏ ꯑꯅꯥꯒꯤ ꯐꯤꯕꯝꯁꯦ ꯌꯥꯝ ꯂꯨꯁꯜꯂꯦꯅ ꯁꯥꯔ ꯄꯤꯇꯝꯅ ꯑꯩꯉꯣꯟꯗ ꯍꯥꯏ ꯑꯗꯨꯒ ꯑꯩꯁꯦ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯦ ICU ꯃꯅꯨꯡꯗꯒꯤ ꯑꯗꯩ ꯄꯤꯇꯝꯅ ꯃꯅꯨꯡꯗ ꯆꯪꯉꯒ ꯃꯣꯏꯒꯤ ꯄꯔꯗꯥꯗ ꯀꯩꯀꯩꯗꯣ ꯈꯟꯖꯤꯜꯂꯒ ꯃꯣꯏ ꯆꯦꯛꯑꯞ ꯇꯧꯔ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯆꯦ ꯆꯪꯉꯛꯎ ꯃꯥꯏ ꯅꯨꯄꯥ ꯆꯪꯉꯛꯎ ꯑꯗꯩ ꯃꯅꯥꯎꯄꯥ ꯆꯪꯉꯛꯎꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯀꯧꯁꯟꯕꯤꯔꯒ ꯑꯗꯨꯗꯅꯦ ꯃꯣꯏꯅ ꯄꯦꯁꯦꯟꯒꯤ ꯁꯥꯏꯗꯩꯁꯨ ꯑꯁꯣꯏꯕ ꯂꯩꯇꯦ ꯃꯣꯏꯒꯤ ꯁꯥꯏꯗꯩꯁꯨ ꯑꯁꯣꯏꯕ ꯂꯩꯇꯦꯅ ꯃꯣꯏꯅ ꯍꯥꯏꯔ ꯃꯟꯖꯨꯒꯤ ꯍꯛꯆꯥꯡꯁꯦ ꯌꯥꯗ꯭ꯔꯦꯅ ꯍꯥꯏꯔꯛꯄ ꯃꯇꯝꯁꯦ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩ ꯍꯥꯏ ꯀꯔꯤꯅꯣ ꯅꯪ ꯑꯄꯥꯝꯕꯗ ꯍꯥꯏꯌꯣ ꯃꯣꯏꯅ ꯍꯥꯏ ꯑꯗ ꯑꯩꯅ ꯍꯥꯏ ꯑꯍꯥꯟꯕꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯃꯇꯝꯁꯤꯗ ꯃꯥꯒꯤ ꯗ꯭ꯔꯦꯁꯤꯡ ꯇꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯅꯨꯡꯗ ꯇꯨꯡꯉ ꯂꯩꯔꯝꯃꯤ ꯃꯌꯥꯝꯁꯦ ꯏ ꯊꯨꯝꯖꯤꯜꯂ ꯂꯩꯔꯝꯃꯤ ꯃꯌꯥꯝꯁꯦ ꯁꯤꯅ ꯇꯥꯛꯄꯗꯤ ꯃꯅꯨꯡꯒꯤ ꯁꯤꯡꯂꯤ ꯄꯥꯠ ꯈꯔ ꯀꯛꯄ ꯌꯥꯎꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯩꯅ ꯑꯩꯅ ꯍꯥꯏꯔꯝꯃꯦꯕ ꯑꯗꯨ ꯃꯣꯏꯅ ꯍꯥꯏꯅꯦ ꯑꯗꯨ ꯃꯣꯏꯒꯤ ꯑꯁꯣꯏꯕ ꯂꯩꯇꯦ ꯃꯗꯨ ꯑꯉꯥꯡ ꯐꯥꯎꯗꯩ ꯊꯣꯛꯂꯛꯄ ꯏꯅꯤ ꯃꯁꯤ ꯑꯇꯩꯁꯨ ꯑꯗꯨꯝ ꯇꯧꯅꯕ ꯌꯥꯎꯏ ꯁꯤꯅꯤ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤꯁꯦ